Hausipabugi Maroiba Pauda, Miami Hola Payating never the Gilegana, Greater Infal area, the Batam Kutaba curfew town cray. Amadi District Magistrate Infal West na TV News Channel, sing the Miami Hoga Made Naba E. Pausing from the Naba, I think Patam the cray. Kurumjari, ISTB Manipuri Pau, Yang Tabi Punamakutaram Noxari, Hausipau Sanong Bizari. Citizenship Amendment Bill gi mayokta ngasi miyamna khongjang changsilakpa yai singnabadagi section thorang lokatpa oina ngasidagi lengangna Greater Infal area da matam kaktaba curfew thamkhre. District Magistrate Infal West na TV News Channel sing the Miami Hoga Made Naba E. Pausing Fong the Naba Atingba Tamlakre. District Magistrate Infal West District, Naurim Province sing na ngarang Tokiba order Amada, Haukiba Nimit Karani Asida Miami Ihong Namaram Oiduna, Dangdulaita Bakairak Bayaba Amadi Miami Inktapa Punsida Akaibaton Bayaba Namaram Oiduna, Cable Television Networks, Regulation Act 1995 ki Section 19 di Makada, Makal Amatagi, Miami Iho, Irang, Mingonda insin bayaba warol wangang miyamgi kanana naba mipam asna singba hingsa thon bayaba datraga miyamgi ing tappa punsida akaiba thon bayaba mong amategi ipau sandokpa thingle hairi hariba thingba si kudaktagi makata ba order ama thokriba phawba chanaragani haina phongdokli amaromda curfew laukthokraba matungda police na akan mamongda section thawrang lokhaikre Infal City manungda sanglakadaba lambi singda police na landbangi mawongda akan mamawongda ngak senkre madi sanglakpa mioi sing kari maramgi changlibano kadaida chakadoribano haina verification tobagi thabaksu chathari Amaromda bill asi pass toba yare haina Manipur Pradesh Congress Committee na Delhi gi Jantar Mantar mamangda khongjang sangsankre Bill asi withdraw togadabani awang nopog lamdam amadi Manipur kangadabani haiba play card kaya wakam mifam aduda sizinake wakam mifam aduda hanagi chief minister Okram Ibobi deputy chief minister oiramba party ki president oiriba gaikhangam yauna Congress MLA amadi atai Congress ki thaupuba kaya su sarugyari hanagi chief minister Okram Ibobina bill asi yaningdaba phongdoktuna bharki luchingba kaya da memorandum pikre bill asi bharpu tokhai tananaba bill ni haina haiki Chairman of the Joint Parliamentary Committee, Mr. Agarwal, who is also happened to be met him, we have already submitted that memorandum. It cannot be passed. We are against this bill because this is against people being and it will lead to divide India. Narendra Modi! Narendra Modi! Save Manipur! Save Manipur! Tungda Prime Minister Narendra Modi amadi bill asigi mayokta kholaw kaya lauki Citizenship Amendment Bill Rajya Sabha da pass toba yare haina kaithel phambi ima ibel singna ahin yalectura chacharakpa khongjang ngasisu makatana sathari Oirakliba phibam asida pamdaba thodok thokadabadagi thingnana balengang lakholakpa section thorangi manung janna mobile internet service thingba hokre company kharagi di hauju fawba service toba yauri hairi Bill gi mayokta kyamgai pal ahanbida lamdam adungi miyamna lambi thingduna khongjang jangchankre Prime Minister amadi CM gi ifiji mai thake khongjang loi kharana langthawal kunja awang lekai delaiba BJP Manipur Pradesh ki office ta phi thongdaba khongjang jangsinki Tera sapam lerak tasu sapam lerak mera paibi apun ballof amadi juvenile club tera sapam lerak na club adugi mamangda CAV gi mayokta wakan mifam chathaki CAB Manipur da chana bayaroi haina kholaw kya lauki Ithai Khunou mera paibi amadi Ithai Modern Civilization Club anina Ithai Khunou da CAV gi mayokta wakan mifam chathaki Bisnupur district ki tongan mafam kaya da CVA gi mayokta ngasi khongjang sangsankre
Bisnupur Kaichalda Mahairoi Loop Singh Amadi Bisnupur Apunba Mairapai Biga Khosamaduna Bill Pass Toba Yaroi Haina Khongjang Sangsanki. Tobul Dasu Bill Pass Toba Yaroi Haina Bisnupur Dagi Mayang Infal Taba Lambi Thingduna Khongjang Sangsanki. Nasau Dasu Bill Gemayokta Miyamgi Oiba Khongchat Amachatki. Irengbam Apunba Mairapai Bill Lupna Bill Pass Toba Yaroi Haina Khongjang Sangsanki. Apunba Mairapai Bill Lupna Oinam Kaichel Mapada Lambi Thingduna Khongjang Sangsanki. Nambol Chiam Mangra Popidasu Mairapai Bisingna Bilgi Mayokta Khongjang Sangsinki. Kodong Popidasu Lambi Tangkai Tingduna Kodong Popi Apunba Mairapai Bilupna Amuba Base Tetuna Pakan Mipam Jatake. Kwaira Pumdasu Landam Adongi Miam the Bilgi Mayokta Lambi Tingbi Khongjang Jatakre. Khojuman Yumnam Kunogdasu Mairapai Bi Amadi Club Ki Mioishina Bilgi Mayokta Wakan Mipam Jataki. Hairuk Part 2 Maya Lekaida Divine Life Club na Sinduna CAV gi Mayokta Wakan Mipam Chachakre Bill withdraw Togodrabani Narendra Modi gi Sasan Yaning de Haiba Kholau Kaya Lauki Jose Paugi Maraktana Tenba Bregam Tang Lozari. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Lagiba February ki tang Nepal ki rai numi National Deworming Day numita sahi amadagi tara mapal fawda laiba ngang kudingma til laitana bahida deworming tablet lem na pijagani School da mingchandaba mati school ka daba angang singdi anganwadi center singda hidak pijabada yawbi kadabani February ki tang Nepal da hidak pijabada chithau ba ngang singi damakta lagiba February ki tang tara mari da hidak pijagani bil laitaba masamau phaba angang singna thanba Bharat ama ohelasi Honda car gi mamal February gi tang amadi hengale adubu sangai Honda da February gi tang tara fawda booking tobi ki ba customer singda ariba mamal da car sing yon jagani customer sing gi damakta lupa lising tara mapan gi lupa lakh amal lising kun mga fawba gi discount su pijari Honda car sing asi Japan gi multinational company na sabani anoba technology amadi safety feature kya yauri Athuba matamda gari airport road ta leiba sangai Honda da lakbiu amasung khudong chaba sing si lawbiu The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102759 amadi 8794613154 Notice the ahanba oina National Housing Bank wholly owned by RBI gi license pangraba Ministry of Finance Department gi Financial Services Government of India na Sarfasi Act 2002 gi makada Financial Institute amo ina sakhangraba Pradhan Mantri Awas Yojana Housing for all bisin gi makada subsidized loan pibada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hom doyang duk jare miyam financial facilities sing lobi na baning sing jare Panchoibi Housing Finance Company Limited and its subsidiary group of companies Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolib syrup, amasung capsule. Diabetes singidamakta Jolib capsule chabiyu. The great wedding sale by Mobile Furniture.
ब्रेक मतुंग ताम नम औसरी मखाताबा पाउदा CAB gi mayokta singjamai parking da singjamai gi ima singna hing yarektuna khongjang jangsinkhre Mayang Imphal da sulamdam adungi ima ibel singna CAB gi mayokta wakan mifam chathaki bilasi pass to bayaroi withdraw to godabani haina demand tawki Nongwaibung ayang palida sulamdam adungi nupi kayana CAB gi mayokta lambi thingduna khongjang jangsinki tungda human chain semduna CAB Manipur da chatna bayaroi haina kholaw kaya lawki CAB gi mayokta Haibong Lerak Youth Association amadi Linthoingambi Maira Paibi Kiam si finance induna ngarang nimidang Maira gi khongchat chatkre Thawbal Kiam amadi Haukha gi yam laba miyamna Thawbal Kiam sifai dagi horaga Thawbal Kaitel fawba khongchat chatki Thawbal Kaitel da yarek libi ima singsu sarukyaki bilasi yaningdi haiba wafam sarukyaki binupi amana fongdoraki Imphal iski kaibi gi haikak mapal taret khul lamboi khul Kaibi Kumuda amadi Chanungi Maira Paibi amadi club singna sinduna ngarang nimidang CAB gi mayokta Maira gi khongchat ama chatkre Kaibi Salam da leiba YLLO gi office mamang da punduna mifam amasu pangthoke Sagolban Nepra Major Laikai apunma Maira Paibi ima singnasu Nepra Major Community Hall da CAB gi mayokta wakan mifam chathakre Amaromda Thawbal district ta CAB gi mayokta ngasi khongjang jangsin khibadagi mahusa gi punsida sound akaiba pikre mioi kyana lambi thingbai khongjang jangsin khi wangjing kaithil de miyam na lambi thingduna prime minister gi mitam mai thaki yairipok wangkhem yairipok top ketilaikai amadi fogdel gi mafam kaya da khongjang jangsin khi Thawbal ningombam haw khakiam okram amadi Thawbal wangma tabagi mafam kaya da national highway da lambi thingki Thawbal Kaitel fawba miyamna amuba firal amadi Prime Minister Narendra Modi gi Ifizi puduna kholaw kya lawki Kaitel da hing direct libi ima event singa punsinduna DC office fawba khongchat ama chatnaba hotnabada police na Thawbal Mela ground manakta thingbadagi miyamna Modi gi Ifizi mai thabaga loinena mifam pangthoki MLA Homfu resign togodabani Chief Minister na fam konduna leibagi matam natre haba wafam su phongdoki Loktak project singmi tammi Maira Paibi lumna sinduna Loktak project khundari ba kanglu kaya gi miyoi singna saruk yaduna CAB gi mayokta wakan mifam chathakre Ningthau khongdasu miyam na lambi thingduna wakan mifam chathakre police ki gari fawba chalhankhide Moirang konjangbam laikai da lamdam adungi miyam na lambi mayai da famjinduna CAB gi mayokta khongjang jangsinki Moirang lamkhai dasu Maira Paibi ima event singna CAB gi mayokta khongjang jangsinki lambida mi chalhankide Arab ti mayai lekai dasu CAB bu yaningda bo phongdoktuna Arab ti mayai lekai gi Maira Paibi singna ngarang nimidang Arab ti mayai lekai dagina maitai lamkhai fawba Maira gi rally chatkre Ngasi sathakhiba Rajya Sabha gi mifam asida Manipur yauna awang nopok lamdang gi mioi singna pass tawba yaroi hairiba Citizenship Amendment Bill asi puthoknabagi list ta yauri hairabasu ngasi gi oina Rajya Sabha gi mifam hayem pung 13 fawba adjourn tawkre ngasi Rajya Sabha da tongan ba issue amadi bill puthorakpada opposition gi maikai dagi yaningda ba phongdoknarakpaga loinana sarang na ba thokpadagi mifam adu anirak yaithoklaba matungda hayeng ayuk pung 13 fawba yaithokkibani Loisilakpada maroiba pau amahna pizari Miyam gi ihau lakpa yai chingnabadagi laingang na Greater Imphal area da matam pattabakar thamkre amadi District Magistrate Imphal West na TV News Channel singda miyam gi ihau ga mai reinaba I pau sing phongdanaba athingba thalakre Hausi pawagi na di ISTV na bizai ba Manipuri pau matang sa lojere ning tabiru puno ko mukana